Iran America ki pangal thudek tuna matik mayai leire hariba F-35 stealth fighter jet kaptha khare US na so Iran ki Hormuz wal thugainaba commando yauna lan gi jahaz thajin khare haina report tamana phongdokli America ki Central Command ki maikai dagi so Iran operation chathari ngai manungda makoi ki F-35 fighter jet chauna manga ta thokre haiba wafam yajakhre adubo fighter jet ado America ki air base yobo phawdi halakpa ngamke numit kunni suraba lan asida US amadi Israel na Iran mu mapung phana laksin bangamdre haibasimadi achumba wafam moire America na makoi ki matik mayai leire hariba F-35 stealth fighter jet asi malem gi khwaidagi advance oiraba fighter jet amani haina phongdoktuna lakhibane adubu Iran na yamna laina fighter jet asibu thugaiba ngamkhibane report asigi matungina America ge advance oiraba F-35 asi malem gi tongan belebak singna lan kaya da sizinaduna lakhrabane ngasi phawada kanagu malebak amatana thugaiba ngamdana lakhibane adubo Iran ahanboina America gi F-35 fighter jet asi thugai khibane expert singna phongdorakpagi matungina America gi F-35 fighter jet asi Iran da leiriba technology na thugai bangam gadaba natte subnagi Russia gumba leibak kharana mateng panglamgani haibagi achouba chingnaba le F-35 hariba America gi fighter jet asi radar dagi ngakthokpa ngamma makhalgi advance oirba khulai amane adubo matau karamna Iran na fighter jet thugai khibano haibasi achouba wahang ama oirakhibane fighter jet asi thugai na bohanabada Russia gi satellite ki mateng loromgani haibagi chingnaba le matik mayai leire hariba superpower America amadi Israel na numit kunni helaba lan asida Iran gi nongthak ki lambi phawa control to bangamdana leiri hairi nakalamromda Iran na Strait of Hormuz Thao puba samudra gi lambi mapung phana control tawduna thamliba si thugaiba ngamnabagi damak America na lan gi jahaz kaya thajin khre Iran bu mapung phana laksin bangamnabagi damak America gi President Donald Trump amadi Israel gi Prime Minister Benjamin Netanyahu na hana landarak pachang adudagi amuk henna akan bamongda Iran da landanabagi damak thorang paikhat pakhokre haina su pongdokli America gi Defense Minister Pete Hegseth na Iran da tamthiba mongda landaragani haina lauthokre report asigi matungina numit kunni suraba lan asida ngasi phawbagi oina Iran bu mapung phana laksinba ngamdabadagi America amadi Israel anina amukka hena akan bamongda landanabagi phirep asi lawrakhibane America amasung Israel na Iran gi mafam lising taret lomda landakhre lan asida Iran gi oina mioi lising amaga chamri nifumari hena sikhre loinana mioi lising tarani pan chamnga yankhai mathoi hena asoka pannangkhre lan asida Israel amadi America na air strike chathaduna Iran gi air defense system mapung phana thugai khre haina Pete Hegseth na claim tawrakhre makha tarak palan oina Iran gi leimaida America gi lanmi phawa thajinduna operation chathalakpa yabagi phibamda leiri haina mahakna phongdokki America amadi Israel na lepa leitana landarakliba dugi khut halladuna Iran su lepa leitana missile kapsilakhibana maram oiraga hana leramba Iran gi missile chamagi manungda maribudra romdi loikhre hairi adumakpo Iran gi maikei degidi US ki Middle East leiriba military base singda amadi Israel da missile kapsinbagi thabakti lepa leitri lan asida America gi attack ta lan gi jahaz sama kun lom thugai duna mapung phana manghankhre loinana Iran gi khwaidagi matik mayai leire hariba IRGC gi makok thongbo official kaya sikhre loinana Iran gi supreme leader Ayatollah Ali Khamenei khaktanatana mahakka punna thabak to minarambalu chingba kaya so hatkre lan asina maram moiraga malemda thau gi awaba mayok narakpa kaya sina Israel na Iran gi thau puthokpa mafam singda landana baware lawkhre panbaya bade Iran na Strait of Hormuz hariba samudra gi lambi asi thingjenduna thamlakhibane masida phawduna chatliba thau puba jahaz abadagi Iran na tax oina dollar lakh kun lom lawri haina Lloyd's List Intelligence ki report amana phongdokli report asi matungina Iran na hokiba chahi kaya gi mamangdagi Strait of Hormuz hariba
Oman amasung Iran anigi marakta leiriba samudragi lambi asida corridor ama semduna lakhibani. Corridor asida malemgi thau puba jahaz kaya chathok chasin tawba matamda tax oina thau puba jahaz amadagi dollar lakh kun lom lauduna lakhibani. Asigumlaba Iran gi thawong asi ngasi phawbada lebak amattana ayat papiduna lakhibani. Masigi mathakta hojik chathariba lan asigi khudong chaba lauduna Iran makhoi marup oiba laibak singi jahaz khaktamak lambi asida chathok chasin tawbagi ayaba pirakpana maram oiraga malemgi laibak kayada thaugi awaba mayokna rakhibani. Iran na Strait of Hormuz da tawning mamongda tawriba thabak asi makha tana chathaba ngamdanabagi damak America na lan gi jahaz kaya thajinduna thugaina bo honakhre hainasu report asina makha tari. Marakasida India da Hindustan Petroleum Corporation na premium petrol variant ki mamal liter da lupani hangat khre adubu regular petrol ki mamal de ahong balaiti hairi. Lebakasigi konong New Delhi da premium petrol ki mamal liter da lupa marifu drama pal paisa marifu taret warambado lupa chamaga ama paisa marifu mapan woikre. Regular petrol ki mamal de hanadagi ahong balaitana dumak yoli. Delhi da premium petrol ki mamal liter da lupa chamaga ama paisa marifu mapan woikibasi Delhi khaktagi oiba mamal ne. Amasung atopa state amadi union territory singdadi local tax amadi hojik leiriba thau gi mamal gi matungina masidagi wangkhalakpa natraga nemtharakpa yai hairi. Petroleum and Natural Gas Ministry gi Joint Secretary Sujata Sharma na phongdokhibada premium petrol amagi mamal wangkhalabasu miyamna regular petrol gi mamal wangkhalakani haibagi akiba leibigeno. Thau gi mamal asi market ki oiriba phibam yengduna oil marketing company singna regulate tawani haiki. Panbayabadi West Asia da thokliba US Israel amadi Iran gilana sina maram moiraga lebak asigi fuel retailers singda akanba pressure leibadagi India da crude oil puselakpada changba senpham asi hengalakhiba laikhrabani. India gi crude oil basket ki mamal asi sahi asigi February thada leramba level adudagi chada chamaga tarama thoirom wangkhalaktuna hojik barrel amada US dollar chamaga nifu tarukka paisa mapan yaukhre. Nakal amaromda Indian Oil Corporation na industrial diesel gi mamal so liter da lupa marfu taret paisa humpu taret tagi lupa chamaga mapan paisa yangkhai mapan da hengalakre. Premium petrol amasung industrial diesel gi mamal wangkhalabasu retailers singda regular fuel gi mamal de hojikki waina ahong balaitri hairi.